Inspirational Merit Award Distribution 2025 Pangthok Khre Social Worker Muhammad Alauddin alias Nanauna sponsor Tauduna Wabagai Higher Secondary School Wabagai de Pangthokiba Thoramaduda SSZ Testing Principal M Borat Singh Lecture Amadi Muhammad Alauddin alias Nanauna Athoiba Mithungnan Singoina Saruyaki Ngasigi Thoramgi Athoiba Mithungnan Singh Namar Oina Ngasi Inspirational Merit Award Loba Lakiba School Asida Tamkiba Class 10 amadi 12 ki students sing amadi Thoramaduda Saruyakiba students sing bupuning thawaki Naharul Singsibu Makona Tamiba Mahaisida Aikona Tauna Habiba Amasung Yangsilba Amasung Makoisi Mating Magulaiba, Miyama, Oranganabagi Honaviriba, Ozamayam, Amadi Guardian Singh, Amadi School Siki surrounding the Ladiba, Club Organization Amadi, Laikai Punamako, Yamtagat Nangaini, Amasung, Makoi Singbo, Makoi, Batabak Torom, Kuding Maktaikoina, Saugatba, Amadi, Makoi Awat Pasingbu Yang Sanbiba, Makoina Tauri Singasibukadai, the Soiki Gadage, Makoi Singiki Tauna Kamaina Hapkani. Amadi Makoi Sing Asibu Kamaina Tambal Loiraba Matung the Samazda Aun Bama Tangdu Laitaba Saukatpa Samazama Weraknabagi Honabada Asoma Daita Loraka Bangang Singasi Siembada Mipung Guding Maki Mipung Guding Banga Saruya Badargani Loina Makchap Manaba Oibo Oitaragadi Senga Ikoi Sida Aun Bahabu Puraponga Moy Samazamabu Saukat Pagi Lambida Purake amasung awon bama purake haiba taragadi Africa gi farmer president haibi ramaduni Nelson Mandela na education natan atopa we ama phoba laite shanti laiba manipur tangdu laita ba manipur sana laibak manipur ama oina nabagi damakta oja makhaina su chhatra makhaida yam nungsina takpi tambiba amasung oja makhaina chhatra makhaina su oja makhaida respect tawraga makhoidagi aikhoina Laufam Tokpa, Nifam Tokpa, Haizafam Tokpa, Haizaraga Makoidagi, Lauya Gian Makai Koi Launanaba, Honaraga Mapung Paba, Tungi Yumbile Haibado, Ladiba, Manga Pamiba, Chai now Amadi Manipu, Masapum, but the Ladiba Satra, Pudding Mapu, a Paupa, Mitoi Mihin, Oiro Haiba, Wapamsi, Tamagai Hagnasiki, Matanga Swadro.